Charay noklaga mamay non khalay. Aduga tan chari matagom lekhom du thuna pangthom du thamjeli. Khangbra ba. Samtawdana hominarakhiba makhoi ani du ngasiri chawre. Matam mana lepa naidana karamna hokhibano khanghaude. Adu ngaigi isitpagi matawgom. Ngasi suloyumbaga charayga isitpa mafam amada lekhom lungsinbi saneri. Punna amuk sunok minay. Makhuta pagpa lekhom du phat kantoklaga. Yare lo yumda karase. Isit lamba lekhom maraktagi kangphal da prabhab kakhatkre loyumbadu. Aduga charaygi makhut paiduna amuk chingkhatle. Charay tungoldagi nga singadu akangba leibak aduda throk haidoi. Jamanana masing thiragi yana doini ko phabadi aina behalamgani ne. Hoi bema nangna pamba kiloin hek lawja nangna pining bukhar hek biro ingonda. Yes, pukchal yam chawreda. Hoi, nangi di chawjay haitare. Hauji pukchal yam chawba saido hayngwai nupi ka koi khradi ai phong ningsing biroi doini. Adubudi tamma ngamdeda. Yes, adumaina ka hek tawraba no yumda laagane khong khutsa sangde tingthoga o khongna kapado nang yenguna. Adudi ese nangga tinabadagi adum nupi phangda tare. Adu haibro ibo. Hayabana deda. Nangna nupi koigera lohongera nangya pambani. Aduga nupi dudagi aini hena luna tawon haibasu nate. Ai kauguna haiba. Tawbadi sum lapthokna khitaw ngakdani. Matamdubu yawragadi. Yam nungsiko loyumba. Khallubada kapu kapningida. Adugandadi sumaini bani supuloroi ko. Karigumba mari amatana ibanigi marakta sambaloy kadabu oiragadi ay atopa mari amata sangaloy piklingaydagi asuklo na tinaraga nanggalap na kadabu oiragadi ay di lupit hidra sa toke chare. Pachare niya. Pakangari pa oira layo nangdi. Yare nga sa kaya sukraga. Nang nakahig tiraga masingam da kangre. Ado chapti manabani ko. Yarini nangna pining makhara dum biro. Se khaisina nangi oiro. Parak taba homari sinane ay dum pukhrage. Yaphaba kamukena doine ba. Yari ka dorage. Charay nga singdo hapchinduna hogale. Aduga chalas lao yari. Anido yumlomda karak minare. Loyong basu chadkre. Charay suma yumlomda tapna changlay. Makhong makhutu thuna chamthokna bahotnai. Mana pharakpa nga singdu masu ningthina chamthok khodok tawraga wakham amada hapi. Ngasai makhai wana pharubado hojuktada nokfet tawjaraga. Simangaidana yafabagi kharama pibiurage. Wafam ase haiduna kona amada ngadu kharamu khaidoklaga yaifaba hoida muklai. Aduda grong hekta changsin basu ngamjade. Ngamkhidabanani thainadagi. Jurita phamaduda leplaga mamituna haifet yenglaga kawi. Yaifaba. Matomda muktumina haijay. Kai chakhrazano singaksiba. Ngayhak khanjanari ngai imungdagi mandamcha aying bithogle. Aduga. Hai, kaidawre. Nangna muktumina leptana lermisina. Charaydo mandamchada yenglay. Ayang bisu churita phamaduda kumtharay. Inamcha, ay nga phaba chaloy. Tu, nga se khoya phabagi saruk thin malagbani. Say namcha, horin nga raw oyo. Say hayraga nga dupi. Ayang bi charayda yamun na yenglaga. Nangi nga khangati kharase pisanaraga. Ikhoyay phabadagi kari muk themlaga lawge khaliba. Mandamchage wahay aduda. Charay yamna nungaitaba phawi adubu tapna haijay. Adugi nati namcha yaifabanasu isitpagi nga chaninge haibaduda sum aina pharubadugi bijaningdana thilakbani. Ayingbi charaygi makhuttagi ngadu taplawi aduga krok hoduna yenglaga yam hainadaba matawda mamaidu suktoi. Charaydi manamchagi mataw aduda ikay nungsiyanaduna tumina lebli.
ꯅꯪꯒꯤ ꯉꯈꯥ ꯉꯥꯊꯤ ꯈꯔꯁꯤꯗꯤꯅꯦ ꯍꯧꯗꯣꯡꯗꯣ ꯐꯥꯎꯕ ꯊꯥꯅꯤꯡꯗꯦ ꯁꯦ ꯄꯨꯖꯈꯣꯁꯦ ꯍꯌꯦꯡꯈꯩꯒꯅꯦ ꯄꯨꯔꯛꯂꯥꯛꯀꯅꯨꯀꯣ ꯏꯅꯝꯆꯥ ꯌꯥꯏꯐꯕ ꯅꯪ ꯉꯁꯥꯏ ꯆꯥꯅꯤꯡꯉꯤ ꯃꯥꯒꯤ ꯁꯔꯨꯛ ꯄꯤꯌꯨ ꯍꯥꯏꯕꯗꯨꯗ ꯄꯨꯔꯛꯄꯅꯤ ꯉꯥꯁꯤꯇꯪꯗꯤ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯉꯥ ꯌꯧꯕ ꯀꯣꯟꯗꯨ ꯁꯨꯃꯥꯡꯗ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯆꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯐꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯍꯥ ꯐꯔꯝꯃꯅꯤꯅꯦ ꯁꯤꯗ ꯊꯣꯛꯅꯕ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯃꯈꯥ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯉꯈꯥ ꯉꯥꯊꯤꯁꯦ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯦꯗꯅ ꯆꯔꯩ ꯐꯠ ꯍꯦꯛ ꯆꯠꯈꯤꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯦꯞꯄꯤ ꯍꯦ ꯆꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯌꯤꯡꯕꯤ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯔꯤꯕ ꯉꯥꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯆꯥꯏꯔꯤꯕ ꯉꯥꯁꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯈꯨꯠꯆꯤꯜꯂꯒ ꯄꯨꯈꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯆꯔꯩ ꯀꯩꯁꯨ ꯈꯥꯏꯗꯦ ꯏꯆꯥꯏ ꯆꯥꯏꯔꯤꯕ ꯉꯥꯁꯤꯡꯗꯣ ꯐꯝꯊꯔꯒ ꯈꯨꯟꯖꯤꯟꯕ ꯍꯧꯏ ꯃꯄꯨꯛꯅꯤꯡꯗꯤ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯉꯥꯁꯤꯡꯗꯨ ꯑꯁꯨꯝ ꯈꯨꯜꯂꯤꯉꯩ ꯀꯅꯥ ꯑꯃꯒꯤ ꯈꯣꯡ ꯑꯃꯗ ꯆꯪꯁꯤꯜꯂꯨꯔꯦ ꯆꯔꯩ ꯃꯃꯤꯠꯅ ꯌꯦꯡꯂꯛꯏ ꯌꯥꯏꯐꯕꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯤꯕꯗꯨ ꯎꯔꯦ ꯌꯥꯏꯐꯕꯁꯨ ꯐꯝꯊꯔꯛꯇꯨꯅ ꯉꯥ ꯈꯨꯟꯕꯗ ꯌꯥꯎꯏ ꯈꯨꯟꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤꯃꯛ ꯍꯧꯒꯠꯂꯤ ꯀꯩꯗꯧꯔꯒꯦ ꯆꯦ ꯆꯔꯩ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯉꯛ ꯈꯥꯏ ꯌꯥꯏꯐꯕ ꯈꯪꯉꯤ ꯃꯥꯅ ꯉꯥꯁꯤ ꯂꯪꯊꯣꯔꯛꯏ ꯅꯠꯇ꯭ꯔꯣ ꯌꯥꯏꯐꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯀꯣꯛ ꯆꯥꯛꯄꯅꯤ ꯑꯩ ꯍꯥꯏꯒꯦ ꯀꯩꯝꯇ ꯍꯥꯏꯒꯅꯨꯁꯦ ꯌꯥꯏꯐꯕ ꯃꯆꯦꯗ ꯌꯦꯡꯂꯒ ꯁꯤꯠꯄꯗ ꯐꯥꯕ ꯁꯤꯒꯤ ꯉꯥꯁꯦ ꯑꯩꯅ ꯆꯥꯅꯤꯡꯕ ꯀꯨꯏꯔꯕꯅꯤ ꯑꯩꯒꯤ ꯊꯤꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯍꯣꯔꯦꯟ ꯐꯖꯅ ꯆꯥꯎꯀꯣ ꯆꯥꯊꯔꯗꯧꯅꯤ ꯑꯗꯨ ꯆꯦ ꯑꯩꯒꯤ ꯄꯥꯎ ꯑꯃ ꯂꯩ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏ ꯈꯪꯗꯦꯌꯦ ꯅꯪꯅꯗꯤ ꯍꯥꯏꯗꯅ ꯀꯩ ꯄꯥꯎꯅꯣ ꯑꯣꯖꯥꯁꯤꯡꯅ ꯃꯥꯔꯛ ꯋꯥꯡꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯊꯥꯖꯕ ꯌꯥꯝ ꯊꯝꯃꯤ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯃꯈꯣꯏꯅ ꯁꯤꯜꯂꯒ ꯇꯝꯍꯟꯒꯅꯤꯅ ꯍꯥꯏ ꯑꯗꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯗꯣꯏꯕ ꯆꯔꯩ ꯃꯧꯄꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯗꯤ ꯌꯥꯏꯐꯕ ꯅꯪ ꯃꯤꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯑꯗꯣ ꯆꯠꯄꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯗꯣꯏꯕ ꯋꯥꯠꯄꯕꯨꯗꯤ ꯋꯥꯠꯂꯤꯗ ꯁꯨꯝ ꯍꯥꯟꯅ ꯇꯥꯟꯅꯍꯧꯕꯒꯤ ꯋꯥꯅꯤ ꯁꯤ ꯋꯥꯁꯦ ꯀꯅꯥꯝꯇꯗꯒ ꯍꯥꯏꯗ꯭ꯔꯤ ꯏꯆꯦꯗ ꯍꯥꯏꯔꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯣꯔꯦꯟ ꯏꯅꯝꯆꯥꯒ ꯈꯥꯇꯣꯟꯒꯗ ꯍꯥꯏꯌꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅ ꯃꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯒꯅꯤ ꯐꯔꯦ ꯏꯆꯦ ꯉꯥꯗꯣ ꯍꯧꯗꯣꯡꯅ ꯆꯥꯔꯝꯃꯅꯤ ꯑꯝꯇ ꯌꯦꯡꯉꯨꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯆꯔꯩꯗꯣ ꯃꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯌꯥꯏꯐꯕ ꯂꯦꯞꯇꯨꯅ ꯃꯆꯦꯅ ꯆꯪꯈꯤꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯃꯥꯅ ꯄꯥꯏꯍꯧꯔꯤꯕ ꯉꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯔꯩꯅ ꯉꯥꯗꯨ ꯌꯥꯏꯊꯣꯛꯏ ꯃꯄꯥꯁꯨ ꯆꯪꯂꯛꯇꯨꯅ ꯍꯪꯉꯤ ꯊꯣꯏꯕꯤ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣꯅꯦ ꯑꯗꯨꯕꯣ ꯕꯥꯕꯥ ꯏꯁꯤꯠꯄ ꯆꯠꯂꯨꯏꯌꯦ ꯑꯗꯨꯗ ꯐꯥꯔꯛꯄꯅꯤ ꯏꯁꯦ ꯅꯧꯄꯥꯒꯤꯗꯤ ꯈꯔ ꯄꯤꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯄꯤꯈ꯭ꯔꯦ ꯐꯔꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨ ꯏꯄꯥ ꯆꯥꯛ ꯂꯥꯝꯃꯤ ꯍꯌꯦꯡꯗꯤ ꯑꯌꯨꯛꯇꯨ ꯆꯥꯛ ꯍꯥꯞꯀꯅꯤ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤ ꯍꯣꯏ ꯑꯗꯨ ꯕꯥꯕꯥ ꯀꯩꯗꯧꯔꯦ ꯂꯥꯏꯔꯤꯛ ꯑꯝꯇ ꯂꯩꯒꯦ ꯁꯦꯜ ꯂꯩꯒꯗ꯭ꯔꯣ ꯀꯌꯥꯅꯣꯅꯦ ꯈꯪꯗꯦ ꯂꯣꯌꯨꯝꯕꯗ ꯍꯪꯉꯛꯀꯦ ꯁꯦꯜꯕꯨꯗꯤ ꯈꯔ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯦꯛ ꯍꯥꯏꯔꯛꯑꯣ ꯏꯄꯥꯗ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯆꯔꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯏ ꯑꯁꯣꯝꯗꯁꯨ ꯌꯥꯏꯐꯕꯒꯤ ꯃꯄꯥ ꯁꯅꯥꯇꯣꯝꯕꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯤ ꯌꯥꯏꯐꯕꯁꯨ ꯆꯥꯔꯤ ꯑꯌꯤꯡꯕꯤꯗ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯆꯥꯕꯗꯤ ꯃꯥꯁꯨ ꯆꯥꯔꯗꯧꯅꯤ ꯑꯥꯏ ꯉꯁꯤꯒꯤ ꯉꯥꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯄꯤꯔꯝꯕꯅꯤ ꯑꯩꯒꯤ ꯆꯥꯅꯕ ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯤꯠꯄ ꯆꯠꯂꯨꯏ ꯑꯗꯨꯒ ꯑꯩꯒꯤ ꯁꯔꯨꯛ ꯄꯤꯕ ꯂꯥꯛꯄꯗ ꯏꯃꯥꯅ ꯁꯨꯃꯥꯡꯗ ꯂꯪꯊꯣꯛꯏꯕ ꯑꯩꯅ ꯑꯃꯨꯛ ꯂꯧꯍꯧꯔꯤꯅꯤ ꯑꯗꯨꯅ ꯏꯃꯥꯗꯤ ꯄꯤꯖꯔꯔꯣꯏ ꯀꯔꯤꯒꯤꯅꯣꯅ ꯃꯥꯗꯤ ꯑꯁꯨꯛ ꯍꯥꯎꯕ ꯉꯥꯁꯤꯕꯣ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯣ ꯑꯌꯤꯡꯕꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ ꯃꯥꯁꯨ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯄꯥꯟꯅꯗꯨꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯍꯣ ꯍꯥꯎꯅꯤꯌꯦ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯗꯤ ꯃꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯛꯇꯨꯗꯤ ꯅꯈꯣꯏꯅ ꯎꯔꯣꯏꯅꯦ ꯌꯥꯏꯐꯕ ꯈꯨꯝꯗꯦ ꯁꯅꯥꯇꯣꯝꯕꯅ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯃꯍꯩ ꯇꯝꯂꯤꯕꯖꯥꯠꯅꯣꯅꯦ ꯁꯦꯜ ꯊꯣꯛꯄꯁꯨ ꯌꯥꯎꯗꯦ ꯇꯥꯆꯧꯅ ꯄꯨꯁꯤꯜꯂꯤꯁꯤꯁꯨ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯕꯅꯤ ꯍꯣ ꯑꯗꯨꯗꯅꯦ ꯑꯩꯅ ꯃꯤꯅ ꯁꯥꯟꯅꯕ ꯀꯣꯛꯇꯣ ꯎꯗꯦꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗ
ꯁꯥꯎꯒꯠꯂꯞ ꯇꯧꯅ ꯌꯥꯏꯐꯕꯅ ꯍꯥꯏ ꯅꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔ ꯐꯥꯎꯕ ꯐꯪꯉꯨꯏ ꯏꯆꯦꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯗꯣ ꯁꯦꯜ ꯆꯪꯗꯕꯅꯤ ꯂꯥꯏꯔꯤꯛ ꯈꯛꯇꯅꯤ ꯂꯩꯖꯗꯣꯏꯁꯦ ꯅꯣꯏꯅ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯃꯁꯥꯅ ꯂꯥꯏꯔꯤꯛ ꯐꯕꯅꯤꯅ ꯑꯣꯖꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕꯅꯤ ꯍꯩ ꯑꯄꯪ ꯍꯌꯦꯡ ꯆꯤꯔꯕ ꯃꯇꯝꯗ ꯀꯅꯥꯅ ꯃꯥꯒꯤ ꯑꯣꯖꯥꯗꯨꯅ ꯂꯥꯛꯑꯒ ꯂꯣꯏꯅ ꯌꯦꯡꯂꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯂꯩꯁꯤꯗꯤ ꯌꯦꯡꯅꯕ ꯍꯌꯦꯡ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯒ ꯏꯆꯦꯕꯨꯝꯗ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦꯅ ꯈꯜꯂꯤꯅꯤ ꯏ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯕꯨꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ ꯍꯥꯏꯗꯦꯅꯦ ꯅꯪ ꯏꯃꯥꯗꯗꯤ ꯀꯩꯗꯧꯕ ꯍꯥꯏꯗꯨꯕ ꯏꯃꯥꯒ ꯏꯆꯦꯒ ꯌꯦꯡꯅꯕꯗꯅꯦ ꯏꯆꯦꯅ ꯍꯦꯟꯅ lumba adum lumba tabani masanasu imadi atopa sagai dagi olakpa aduga ichedi aigi sagai sida pokminariba adusu iche hana dingolga bibaga gi maridane mau noina yam yelakanu ayingbi makhoi maril prok chai hai nang ne nang hayama kaina thibom jakado hapoi dobanina yai phaba makhutto prap hangdoi hapiranu phari kainu iche hoida haunu chagena haram laga thoke aying bisauni yeng hawi sana tombana chakto chana nupi nang bu machi sini tawjari se kita phawgu nuksiba phawdru ni he hukarino moi baba se yaksin birabro yawbugi wana tene yawbugi wana te hari sibu karino ai sibu yamna phattabini siro ai adu haibuna tene aying binambo yari tose sigi wase tokse warido adai waida loishinkre chakto mukto mina chanakre mathangi numitni charaido school chatnaba imungda loishinna laknari mapandagi nupi amana kauraklam charai imungdagi charai na khomi kai haige ai thoglake ngakta ngai biramo charai thoglai loyumbagi mama thambal oirami makhuta karina pot kharadi pai nupi eduda yengduna nokfet tawraga lei ine kai haige school chatkadawrabro nangbo loyumba su loisil hawrabani aine ado kai haige kari so haideda ine se kai thel yaugadaba ngarangdo nang mamanane a patagi insangna pi khara heglakpa kumge nawa peni noide su khara piramge haidana ine phatjanga amini se charai nokfet tawraga insangdu lawi aduga haifet yenglaga as piraktrase yabasibu adu pira abanina lawsilagi koine hauso haurani sedi kumma magi anaubanina pibanida nangna chaningba leirabasune adum laaga heglula maroi mapanga yam phakhrajani nomada so he ulaudana nangbo hoi lagine phare noisu phajana isukunga to chaloko ini su thokige loyumbagi mama du thoki charai su nokmi tawduna leihawi piramli bain sang aduda amuk sa yengduna maigi mama maja sa leirambasina kaisa khara safabani moina ikhaigidamukta khanbibase kanamtana sumaina khanbide mahakna adumna khanlingi loyumbadasu pot hekta phawjele kainu utormisina theng hairaga nohinena injang piramiba adugi leiramini tu hawjuk piramiba khange aina khara piyona haikimni yajari bungo inina khai piraga oyare thengelo sithanam kige charaina potu thamba changki loyumbana sumangda lephawi mandomcha aying bina konthongdagi changlaklega loyumbada yenglamba hainadaba mityeng aduda loyumba yam hainadana yumchabini sidi charai thoglai aduga kaino mangna chinchholidana charislo anidu punna lakmini lambi aduda wari sanaduna chari noi dum chado aidi kibu kai tawrage kaidawe wanati aina so kemta haibana tab adugi yeknabadi yengadaba mityenga aingona yengbe wanini charai noi aduga phagi ta thoi nasaktunadi huran maida chele adugini phaginati ayam hainadi noi namjase adokrasira taningde bema mai mit yengdudi nangde humlak yengda tumkhinibo aidi kaisu pokhandreda namjage aduguma mit yengadugi makhadani
ꯑꯩꯅ ꯉꯁꯤ ꯂꯝ ꯍꯦꯟꯗꯕꯤ ꯂꯩꯔꯝꯃꯤꯁꯦ ꯍꯥꯏꯕ ꯏꯟꯕꯤ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯐꯠꯇ꯭ꯔꯣ ꯁꯥꯔ? ꯅꯪꯅ ꯅꯣꯏꯒꯤ ꯃꯤꯅꯦꯅ ꯈꯪꯈꯠꯇꯣꯏꯗ ꯇꯧꯔ ꯂꯩ. ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ. ꯐꯔꯦꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯂꯣ. ꯑꯗꯣ ꯂꯣꯌꯨꯝꯕ ꯂꯥꯏꯔꯤꯛ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯑꯝꯇ ꯍꯥꯏꯔꯣ. ꯄꯥꯕꯅ ꯄꯤꯒꯦꯅ ꯍꯥꯏꯔꯕꯅꯤ. ꯌꯥꯝ ꯇꯥꯡꯕꯅꯤ ꯌꯥꯔꯦ ꯂꯩꯔꯨꯔꯅꯨ. ꯆꯔꯩ ꯂꯣꯌꯨꯝꯕꯗ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯔꯨꯔꯅꯣꯕꯣ? ꯑꯩꯉꯣꯟꯗ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯅ ꯂꯧ. ꯅꯪꯒꯤꯗꯤ? 2 ꯁꯨꯏꯌꯦꯕ. ꯆꯔꯩ ꯃꯣꯃꯣꯟ ꯇꯧꯖꯩ ꯑꯗꯨꯒ ꯐꯔꯦꯗ ꯁꯦꯜꯅꯒ ꯄꯥꯏꯗꯕꯅꯤ. ꯀꯗꯥꯏ ꯍꯧꯖꯤꯛ ꯌꯧꯔꯛꯄ꯭ꯔꯣ? ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯆꯔꯩꯗ ꯄꯤ. ꯆꯔꯩꯁꯨ ꯂꯧꯁꯤꯜꯂꯒ ꯑꯁꯦꯡꯕꯒꯤ ꯅꯪꯒꯤꯕꯨ ꯂꯩꯔꯕ꯭ꯔꯥꯅꯦ? ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ ꯀꯩꯗꯧꯔꯒꯦ? ꯄꯤꯔꯤꯗꯨ ꯀꯣꯛꯂꯣ. ꯑꯃꯨꯛ ꯑꯍꯟꯕ ꯂꯩꯕꯗꯣ ꯌꯥꯝ ꯇꯥꯡꯕꯅꯤ. ꯄꯥꯖꯅꯤꯡꯉꯤꯕ ꯂꯥꯏꯔꯤꯛꯇꯣ ꯅꯅꯤꯡ ꯇꯦꯛꯈꯩ ꯄꯥꯔꯣ. ꯍꯦꯛ ꯋꯥꯠꯄꯈꯩ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯣ. ꯑꯩꯒꯤ ꯂꯩ. ꯂꯣꯌꯨꯝꯕ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯃꯄꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯃꯨꯛꯁꯨ ꯈꯜꯂꯤ. ꯀꯔꯤ ꯈꯜꯂꯤꯕ? ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯔꯤ ꯍꯦꯟꯅ ꯑꯩꯅ ꯑꯐꯕ ꯇꯧꯔꯨꯕꯒꯤꯅꯣꯅ ꯅꯪꯅ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡ ꯃꯌꯥꯝꯁꯦ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯏꯀꯥꯏꯔꯛꯀꯗꯧꯔꯦ. ꯑꯩꯉꯣꯟꯗꯕꯣ? ꯑꯁꯦꯡꯕꯅꯤ ꯅꯪꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯜꯂꯤ ꯑꯩꯁꯦ. ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯄꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯒꯗꯤ ꯑꯩꯅꯒ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯑꯣꯏꯗꯅ ꯍꯦꯟꯅ ꯃꯌꯥꯝ ꯇꯧꯔꯝꯃꯒꯗꯤ ꯂꯥꯏꯅꯤ ꯀꯥꯏꯅ ꯍꯥꯏꯗꯧꯔꯤꯅꯤ ꯅꯪꯒꯤꯁꯤꯗ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯀꯩꯝꯇ ꯋꯥꯈꯜ ꯇꯥꯕꯤꯗꯦ. ꯇꯥꯏꯅ. ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯄꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯇꯦ. ꯁꯦꯜꯗꯤ ꯑꯔꯥꯏꯕꯅꯤ. ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜꯗꯨꯅ ꯌꯥꯝ ꯍꯦꯜꯂꯤ. ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯗꯕꯤꯔꯤꯕ ꯑꯦꯐꯔꯠ ꯃꯌꯥꯝꯁꯤꯒꯤ ꯂꯃꯟꯁꯦ ꯌꯥꯝ ꯌꯥꯝꯃꯤ. ꯑꯩꯅ ꯁꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ. ꯃꯔꯨꯞ ꯑꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯖꯕ ꯃꯇꯦꯡꯗ ꯂꯃꯟ ꯌꯥꯝ ꯊꯤꯅꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯗꯕꯁꯦ ꯑꯗꯨꯅꯤ. ꯌꯥꯝ ꯂꯥꯞꯅꯕꯁꯨ ꯃꯥꯜꯂꯤ. ꯍꯌꯦꯡꯈꯩꯗꯤ ꯑꯝꯇ ꯍꯥꯏꯔꯔꯣꯏꯁꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ. ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯄꯦꯟꯖꯕ ꯑꯃꯗꯤ ꯂꯩ. ꯀꯩꯕꯣ? ꯑꯩꯅ ꯂꯩꯇ ꯅꯪꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯀꯩꯅꯣꯝꯇꯪ ꯇꯧꯖꯕꯗ ꯅꯪꯅ ꯍꯦꯟꯅ ꯄꯦꯟꯖꯕ ꯅꯠꯇꯕ ꯎꯠꯂꯛꯄꯁꯦ ꯃꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯄꯦꯟꯖꯕ ꯐꯥꯎꯏ. ꯅꯪꯅꯕꯨ ꯇꯛꯊꯔꯛꯄꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕꯗꯧꯅ ꯍꯦꯛꯇ ꯐꯥꯎꯍꯜꯂꯤ. ꯂꯩꯁꯨ ꯂꯩ. ꯍꯥꯏꯅ ꯁ꯭ꯀꯨꯜꯗ ꯌꯧꯁꯤꯜꯂꯛꯂꯦ. ꯑꯅꯤꯗꯨ ꯄꯨꯟꯅ ꯀ꯭ꯂꯥꯁꯇ ꯆꯪꯃꯤꯟꯅꯔꯛꯏ. ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯝꯗ ꯐꯝꯅꯈ꯭ꯔꯦ. ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯇꯧꯔꯦ. ꯅꯨꯃꯤꯗꯥꯡꯗꯣ ꯂꯥꯏꯔꯤꯛ ꯂꯩꯔꯕꯅꯤꯅ ꯆꯔꯩꯗꯤ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯄꯥꯏ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯅ ꯍꯥꯏꯔꯛꯏ. ꯊꯣꯏꯕꯤ ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ. ꯇꯨꯝꯅꯕ ꯇꯧꯔꯣꯅꯦ. ꯍꯣꯏ ꯄꯥꯕ ꯇꯨꯝꯃꯗꯣꯏꯅꯤ. ꯇꯨꯝꯃꯨ. ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯏꯔꯣꯀꯣ. ꯍꯧꯖꯤꯛꯀꯤꯗꯤ ꯊꯦꯡꯉꯦꯅꯦ. ꯆꯔꯩꯁꯨ ꯂꯥꯏꯔꯤꯛꯇꯣ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯝꯅꯕ ꯇꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯀ꯭ꯂꯥꯁ ꯃꯊꯪ ꯇꯧꯔꯕ ꯃꯇꯨꯡ ꯑꯣꯖꯥ ꯑꯃ ꯑꯃꯨꯛ ꯆꯪꯂꯛꯏ. ꯑꯣꯖꯥ ꯑꯗꯨꯅ ꯋꯥꯍꯪ ꯃꯊꯪ ꯍꯪꯉꯤ. ꯂꯣꯌꯨꯝꯕꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟ. ꯅꯪ ꯍꯧꯒꯠꯂꯨ. ꯂꯣꯌꯨꯝꯕ ꯍꯧꯒꯠꯂꯤ. ꯑꯣꯖꯥ ꯑꯗꯨꯅ ꯋꯥꯍꯪ ꯍꯪꯉꯤ. ꯉꯔꯥꯡ ꯑꯩꯅ ꯇꯥꯛꯈꯤꯕ ꯄꯔꯥꯗꯣ ꯍꯥꯏꯔꯛꯑꯣ. ꯂꯣꯌꯨꯝꯕ ꯈꯨꯝꯕ ꯉꯝꯗꯦ. ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩ. ꯉꯔꯥꯡ ꯑꯗꯨ ꯐꯖꯅ ꯇꯥꯛꯂꯤꯕꯗꯣ ꯉꯁꯤ ꯍꯪꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯀꯥꯎꯕ꯭ꯔꯣ? ꯅꯪ ꯉꯔꯥꯡ ꯂꯥꯛꯇꯕ꯭ꯔꯥ? ꯂꯥꯛꯑꯦ ꯁꯔ. ꯑꯗꯨꯒ ꯈꯨꯝꯕ ꯉꯝꯗ꯭ꯔꯤꯁꯤꯅꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯪ ꯊꯑꯣꯏꯅ ꯇꯥꯗꯦ ꯍꯥꯏꯕꯅꯤꯅꯦ. ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯂꯩꯇꯕꯗꯨꯗ ꯑꯃꯨꯛ ꯀꯨꯔꯗꯨꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯤ ꯀꯗꯥꯏ? ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯀ꯭ꯂꯥꯁꯁꯦ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯒꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯌꯥꯅꯤ. ꯁꯔ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯨ. ꯂꯣꯌꯨꯝꯕ ꯏꯀꯥꯏꯔꯗꯨꯅ ꯃꯌꯥꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯊꯣꯛꯈꯤ. ꯆꯔꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯇꯧꯐꯝ ꯈꯪꯗ ꯌꯦꯡꯍꯧꯏ. ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯑꯗꯨꯒ ꯕꯦꯒꯇ ꯄ꯭ꯔꯕꯔ ꯍꯥꯞꯆꯤꯟꯈꯤ. ꯅꯣꯏꯁꯤꯡꯁꯦ ꯊꯋꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ. ꯀꯅꯥ ꯂꯩꯔꯤ? ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯍꯪꯕꯗ ꯈꯨꯝꯕ ꯉꯝꯂꯣꯏꯗꯕ. ꯑꯩꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯗ꯭ꯔꯤꯉꯩꯗꯅꯦ ꯅꯁꯥꯅ ꯈꯪꯅ ꯊꯣꯛꯈꯣ. ꯆꯔꯩ ꯐꯨꯛ ꯍꯧꯒꯠꯂꯤ. ꯑꯣꯖꯥ ꯑꯗꯨ ꯉꯛꯅ ꯆꯔꯩ ꯅꯪꯁꯨ? ꯁꯔ ꯑꯩ ꯄꯥꯍꯧꯗ꯭ꯔꯦ. ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯒꯝ ꯊꯣꯛꯈꯤ. ꯀ꯭ꯂꯥꯁꯃꯦꯠꯁꯤꯡ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯆꯔꯩ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯠ ꯊꯣꯔꯛꯂꯒ ꯂꯣꯌꯨꯝꯕ ꯀꯗꯣꯝꯗ ꯂꯦꯞꯄꯅꯣ ꯌꯦꯡꯉꯤ. ꯎꯔꯦ
ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕꯗꯨ ꯆꯔꯩꯁꯨ ꯄ꯭ꯔꯃꯛ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯛꯇꯨꯗ ꯐꯠ ꯂꯦꯞꯂꯦ ꯂꯣꯌꯨꯝꯕ ꯏꯪꯉꯛꯅ ꯌꯦꯡꯂꯒ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯊꯣꯛꯂꯛꯏꯕ ꯄꯔꯥ ꯐꯥꯗꯕꯒꯤ ꯅꯪꯕꯨ ꯍꯩ ꯍꯩꯈꯤꯗꯥꯏꯅꯦ ꯍꯩꯔꯝꯗ꯭ꯔꯦ ꯀꯩꯒꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯣ ꯅꯪꯁꯨ ꯉꯥꯡꯉꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯉꯥꯡꯗꯦ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯩꯅ ꯂꯧꯔꯝꯗ꯭ꯔꯗꯤ ꯅꯪꯁꯨ ꯄꯥꯔꯝꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯊꯣꯛꯂꯛꯏꯁꯦ ꯅꯪꯒꯤ ꯂꯥꯏꯔꯤꯛꯅ ꯑꯩꯅ ꯂꯧꯗꯅ ꯄꯥꯔꯦ ꯅꯪꯉꯣꯟꯗ ꯑꯣꯖꯥꯅ ꯊꯤꯅ ꯆꯩꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ ꯂꯣꯌꯨꯝꯕ ꯑꯣꯖꯥꯗꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯉꯥꯡꯉꯤ ꯅꯈꯣꯏ ꯑꯅꯤ ꯍꯟꯗꯛꯇꯤ ꯅꯦꯒ꯭ꯂꯦꯛ ꯌꯥꯝ ꯆꯥꯔꯦ ꯆꯔꯩ ꯅꯪ ꯀ꯭ꯂꯥꯁꯀꯤ ꯇꯣꯞꯄꯔꯅꯤ ꯑꯣꯖꯥꯁꯤꯡꯅ ꯅꯪꯉꯣꯟꯗ ꯀꯩ ꯌꯥꯝ ꯊꯥꯖꯕ ꯊꯝꯃꯤ ꯂꯣꯌꯨꯝꯕ ꯅꯪꯁꯨ ꯐꯅ ꯐꯕ꯭ꯔꯥ ꯈꯟꯕꯅꯤ ꯐꯔꯦ ꯕꯦꯜ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯄꯥꯟꯁꯤꯗ ꯂꯦꯞꯄ ꯇꯥꯔꯦ ꯑꯗꯨꯝꯅ ꯅꯠꯇꯦꯅꯦ ꯅꯅꯥ ꯄꯥꯏꯔꯒ ꯂꯦꯞꯄꯨꯅꯦ ꯑꯅꯤꯗꯨ ꯃꯃꯩ ꯂꯨꯛꯊꯗꯨꯅ ꯃꯅꯥ ꯄꯥꯏꯔꯒ ꯂꯦꯞꯄꯤ ꯑꯣꯖꯥꯗꯨ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯆꯔꯩꯗꯨ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯛꯏ ꯂꯣꯌꯨꯝꯕꯁꯨ ꯆꯔꯩꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ